Bimol Akoisamna Regional Institute of Medical Sciences RIMS Infalbo All India Medical Institute ama Ohenbinaba Yunan Budget Session the demand of Craig. Nonglay nung sinamadi ising isang na mga tatohan kraba nambol esiki imong ising matsamapan marfuteret ki manungda ahan batang kaki oina imong humpu mga da lenga ki may kaitigi lupalising tara-taragi dami check sing yentokray. Amadi Indo-Burma sugunurat ki pangantabida PWD ki makhadas hatsariba thong asige diversion road asi matik sana semo amadi kumpuraba thong athubada loisilo haina pangantabi ki miyamna demand tawri kuramjari ISCOM media ge manipuri pau miyeng tabiri bapum na makpo taram na oksari hausik mapung oiba pau Parliament ki budget session da MP Dr. Angomsa Bimol Akoizamna Regional Institute of Medical Sciences RIMS Infalbo All India Medical Institute oina onthok pinaba demand tokhrei wafam ase mahakna demand for grant the Health Ministry ki mafamda pukhat kibani sahi yankai humdoi suraba RIMS po AMS ki thakta onkhatpana yumlon naba state amadi yumlon nariba leibak singdagi anha layeng da mag niyamna lepa leitana lakpa maramna AMS ki thakta onkhatpa matamda Manipur ge senmit londa hena chawkhatpa purakpada mateng oigani maram aduna Health Ministry na RIMS po sakhang biduna AMS ki thakta pukhatpiyo haiba wafam thamki masidana tana Manipur the drug mafia masing thingamdana laiba maramna lamdam asiki mayai kaba chinjak na lakhatlaba naha singi damakta layeng chathabada mateng oinaba state asida mental hospital gi sumathau tari maramasina RIMS amade mental hospital gi mathau taba asibu yangsin binaba demand tawki There has been talk about converting this institute into an All India Institute of Medical Sciences, I think which is needed, and I would request the Health Minister to either declare and recognize this institute as an institute of national importance and preferably convert it into an AIMS. I would like to remind the Minister that this institute has produced health professionals who have been serving in hospitals and medical colleges across the country as well as abroad, and it caters to patients in the neighboring states. Not only that, even foreign countries like Myanmar, we have patients from there. So as we know that the economic development of the region and the state in particular, we need to revamp the education and health sector. So it will go a long way in the economic development planning of the state to revamp this medical institute as an All India Institute of Medical Sciences. And secondly, Mr. Chairman, as we know that Northeastern region is afflicted by conflict for decades and has produced post-traumatic diseases, and because of the rapid urbanizations, it has impacted the family relationship. Besides the drug mafias, we all know the current crisis in Manipur is also related to these drug mafias. We have numbers of youths have fallen victims to this drug-related issues. And therefore, to cater to these needs, we also need to establish a centrally run mental hospital and institute in the state of Manipur. I would like our help. Sahi asida Manipur da cyclone rimal na thokan khiba nonglei nungsit amade ising ichauna maram oiduna amang ata thokan kraba imung singda lenga ki maiketige relief ki mateng oina imung amada lupa lising tara phanglagadaba nambol kendra ge khunja singi imung singda kendra sige MLA su oiriba Manipur lenga ki education law and legislative affairs minister Thaunaujam Basanta Kumar na relief ki mateng yenthokpagi thoram ama nambol sabal lekai community hall da ngasi pangthokhrei thoram aduda minister TS Basanta Kumar DC Bisnupur Laurembam Bikram IS SDO nambol Sagor Sem Indrajit nambol municipal council ge caretaker chairperson Singa Kham Basanta SDC nambol Thoiding Jam
Sambuna na athoiba mithunglen sing oina saruk yaki thoram aduda Minister Basanta Kumar amadi DC Bikramna lenga ki maikai dege relief ke mateng lupa lising tara phanglagadaba nambol ge kongkham awang kongkham mayai kongkham makha nambol sabalekai maibam chingmang nambol makha nambol awang khori lekai laitonjam foijing makha yauna punna imung lising ama chamapan marfu tarat ki manungda ahan batang ki oina imung humpu mangada dami check sing yanthoki loinana athuba matamda makhoi gi account ta sanpham sing adu direct transfer tawragani hairi Minister T.H. Basanta Kumar na phongdo kibada Swift Minister N. Birena Luchingba lengak asina handak thokiba ising ichauda amang ata thoklaba imung singda selgi mateng oina Lupali sing tara sanction tawbirak khre amade kendra asigi oinasu club sing amade district administration na kanna honaduna ngasi ahanba oina sek yenba haure Minister na makataraduna mahak nambol kendra ge miyamna nungsibiduna praja miyam gi mihut oina thagat bibani aduna mahaki kendra ge MLA ni hairaduna rajniti ge khetna bathamdana kendra asige miyam gi yaifana bathabak tawgani TS Basanta Kumar na hai turel tengba lambi semba pukri tawba crematorium saba sanabung semkat yauna nambol kendra da haukiba chahi kunda paikhatlamda bathabak kaya atenba matam sahi anirom asida paikhat pangam khrei sabalakai degi isok taba lambi double land oina semgat na bohanaragani so haiki Housing Praja Miyamna Thagat Pirakpadagi 2022 da Thagat Pirakpadagi Leptana Akoi Laikai ki committee duga tanaraga masida dola dole ki walaite Congress BJP ki walaite Mayamna Thagat Pirabanina ai husik nambol kendra ki MLA ne ba BJP ki MLA nate nambol kendra ki praja ki irrespective of dola doli party ai thabak praja miyam ki damta taunama ki damta mayamna Thagat Pirabani aduna soiduna tawgane na mayamna ai tamjari haugi ba chahi ani sida praja miyam ga tanaraga aigi laikai gi development gi kari darkar lai haibado committee singduga tanaraga akoi thabak thoram se logat charapada aina khanjabada mayamna su dum thabak tuna sakini yengbiu polling khudingi kai community hall club crematorium field develop toba adagi pukri toba se leptana chacha jari aduna 45 polling station Indo-Burma Sukunu Road ki panganta bida PWD ki makhada sari bathong asige diversion road ase matik sana sembiram dabana khosem gi ising ichau thoktuna yum kuntrarom amang ata thokre haujik makhata na diversion tawriba asisu matik yamna chadre chayol amagi manungda niyom chumna matik chaba diversion lambi semu loinana kumpuraba thong athubada loisillo haina pangantabi gi miyamna dabi tawri sugunu kendra gi manungda leiba pangantabi awang leikaida sagatliba thong asigi diversion road ase matik sadaba culvert haplambana handak surakhiba nong na maram oiraga singdagi chentherakhiba saphu kallaba isingna pangantabi awang leikai gi yum kai mal sang kaya isingna thumjinduna mang ata chawna thokre haina Social Development and Sporting Club SDSC ki President Z Bisorjit na phongdoraklei mahak na makataraduna khosem gi ising isau ase mamangda so anirak thokhan khrei matungda amukhana thoktanaba mari lenaba singna yengsinbiyo hairaduna state highway su oiriba yamna maru oiriba lambi asisu isingna chenthakiduna matam khara lambi phauna rudre state highway lambi paringda sagatliba sahi ahum helaba thong ase athuba matamda loisin gadabani hairaduna mari lenaba PWD ki official singda haujiki oina diversion road ase matik saba iron bridge kumba ama sembinaba aiba zerol amasu bisin khre phongdokhi maram jadana chawni kaino thong sari da apoi pi ko diversion ji da hapi uji matik jadaba aibati apoi ki chingda nong kana chu gu da ki chingda le ba phathau ki washing taw thare ka uji block to Doctor ko maramora de isung mo kala ga yam da yum kuntham pisar maning mamang parga ko thung re humluk chora bone mase thoise sum ko sem gi oi ba hai tare ko gi jawsa mona thok tana ba ko to ni ni ba ko aka pi ma ko sabi hai na department lai ba ko gi sinau sing do jo ko ba I boy na ko chen jara bani bunji gi oi na ba hafta
Assam Rifles ki mapan suba amade kunithoi suba battalion bo Manipur dagi lokthokhinaba central government na paikhalak liba khongthang amade phirep adu handok pina bagi damakta Manipur dagi tokhaiba taba pamba kuki jo frup ke MLA tarana khudyek piduna ngarang August ki tang anida Bharat ki Prime Minister Narendra Modi da memorandum ama pisin khrei apunba point manga yawba memorandum adu da pallibadi hojik Manipur da thokliba maitai amadi kuki gi irang asida yamna sensitive oiraba mafam oiriba kangbai amadi kangpokpi ki tongan tongan ba mafam singda lehenduna kanglup ani ki marakta yamna neutral force ama oina irang asina hek horakpadagi mathau tawduna lakliba Assam Rifles bu yamna phattaba force amagum uhanna ba hotnariba Manipur state government ki manungda leiba yamna communal oiba manba mityeng yengba haibadi manaba punna yengba ngamdaba mioi kharage thoksil force asigi mapan suba amade kunithoi suba battalion sing lokthok khina bathabak thoram sing paikhatle haiba makhoina khangma ngamlei hojik thokliba kanglup ki irang asida kanglup ani gi lona bakhulgi mafam singda Assam Rifles singna khetnaba mityeng thamdana kanglup ani gi marakta neutral oina thabak thoram sing pangthorakpadagi hairiba mafam sing asida ahenba irang thohandanabagi maram oiri AR na law and order ngak na thambana thabak thoram sing paikhalakpada ngasi phawa yamna neutral oina thabak thoram sing paikhatuna lakle asigumba yamna luraba tanpham asida AR gi battalion singbo lokthokuna CRPF na mahot sinjinnabagi lokhalagliba thorang asi yamna aranba khongthangni masina majority oiriba maitai furupna kuki jo singi mathakta jathariba miot minai sing asi hengat hanabagi param sembani maitai amadi kuki jo purup sing tokhaina thamduna leiba buffer zone singda mafam singda hojik leiriba ing tappa asi makhatana lehenabagi damag AR makhatana thamba habasi yamna mak tangai fade amadi hojik oiriba phibam asida tangai fadana mapan suba amadi kunithoi suba Assam Rifles ke battalion sing hongdokhiba tarabasu makhoi gi mahuta atopa Assam Rifles ke battalion sing na oina mahut sinbiyo haiba wafam asini Kangpokpi district ki masing yamlaba kuki jo miyamna Kangpokpi amadi Churachandpur dagi Assam Rifles lokthokpa yaroi haiba kholaw ga loinana ngase Kangpokpi district ki gamki faida rally ama chatuna miyamgi mifam ama pangthokre miyang mifam aduga mari lenana committee on tribal unity kotugi media cell coordinator NJ Lun ki gena phongdo ki bada India lengak amadi union home minister Amit Sahana Manipur ki chief minister N Biren amadi coordinating committee on Manipur integrity kokomi ki tabagi mathau tade kuki jo taba mafam singda Assam Rifles natana topa central force thamba yaroi karigumba nam haduna chingi lam singdagi Assam Rifles lokthokna bahana raklabadi madugi mayokta chapsana lepkani haiki by the central government is a reflection to prolong the ethnic conflict between the Kukizou community and the Meitei community. Kukizou community will resort to any means prevent the removal of Assam Rifle, who has been a main factor in dousing the situation in the erstwhile state of Manipur. Imphal West ki manungsana leiba mayai lambi sembi debaga mari lenana ngasi ing nongyai degi kaugani haina taramba banadu chief minister na semba hauragani haibage thasaba pirakpadagi ban handokle hairi mongsangai tu sekmaijin gi apunba maira paibina hairi belambi asibu semjinbiyo haina lenga ki pukning singsin khibaga loinana Kaukhiba ban ado chief minister ga mongsangai tu sekmaijin gi apunba maira paibi singa lekai gi club ki members singa unaduna hairi belambi asi semba kudaktagi hauragani haina thajaba pirakpadagi ban ase handokpani haina mongsangai tu sekmaijin gi apunba maira paibi gi member amana phongdorakle nasi August ki tang ani gi ahing nongyai pung baro dagi aikoi mayai lambi mongsangai tu sekmaijin gi apunba maira paibi na kaujagi ba lambi sembiu haina sarkar gi mayota tawjagi ba bal ase aikoi chief minister ga masaga aikoi apunba maira paibi amasung club singa punna phaminna duna
wari sanarapa matung inna chief minister na aikoi mera paibi masung club sinda hajaba bibi duna hayeng haiba numisidagi lambi semba hauragani haina hajaba thamakpadagi maramna aikoi gi bangi khongjang ase handok seri haiba se miyamda Matam koina mahiroi singna Dhanamanjuri University ki hangduna leiriba registrar ge post mention bio haiduna lengak taksinduna lakhiba adu mahiroi singi awaba kokhan khrei August ki tang amada University asina thokiba order amada Dr. R.K. Jotin Singbo University asigi sahi ahumgi oina registrar oina appoint tore haire Dr. R.K. Jotin Singna sahi ahumgi oina University asigi registrar ge thau ase Puragadori bani haukiba tha July 19 da pangthokiba syndicate mifamna registrar appoint tobage warep asi laukibani Zanimski Department of Community Medicine da Professor oina ladibi Professor Longjam Usarani Debibu Zanimski Director in charge oina appoint tokhrei Regular Director ama haptriba phauba Professor Longjam Usarani Devina Director in charge oina thopuragani haina Health and Family Welfare ge Joint Secretary Dr. Yumnam Suraj Singna khudyak piduna thadorakpa serol amana khangale Outer Manipur Parliamentary Constituency ge MP Alfred na handak Parliament mifam da thamkiba wafam sing BJP Khangabok Mandal na condemn tawraklei Khangabok Mandal na sinduna ngasi Mandal asigi executive mifam ama Khangabok awang lekai da leba Bamol Mandop ta pangthokhi mifam aduda loisilaba matung da pangthokpa pangmising ko unaba amada Mandal asigi President Ningthaujam Ramanandana hai lamdam asida thokliba irang asibu loisinaba Center Medi State asigi lenga ki lusingba Prime Minister Narendra Modi amade Chief Minister N. Biren Singh na honaduna lakli hawjikti lamdam asida tapna santi hanjilakle adubo MP Alfred na Parliament flow da separate administration leheloi Manipur kai heloi Manipur da kuki land leiba yaroi haiba wafam thambagi mahutta kuki singna pamba Chief Minister Biren Sinba adu oina hairaga leire Congress na Chief Minister N. Biren Singh Sinba pamlibasi kuki singbo support tawribra haina maral sikhi lamdam asigi tungi mirolgi damakta lamdam asida NRC chatna hanaba hotnariba illegal immigrant sing takthokna na hotnariba amade tungi naharol singbo mayai ka basinjak singdage lapna thamduna afaba khunai ama semna na hotnariba Chief Minister N. Biren amade Prime Minister Narendra Modi bu Congress na chaiba ase akan mamong da condemn tawi haiki mahakna makata na hai BJP Manipur Pradesh na laukhiba warep sing khangabok BJP mandal na support tawi loinana Chief Minister N. Biren amadi Prime Minister Narendra Modi na Manipur yaifanabagi damakta lokhalakliba thabak thoram singbo BJP khangabok mandal na ki ngasi pangthokhiba executive mifam asina support tawi haiba wafam su Ramanandana makata na phongdokhi Reserve Forest encroach toribusing si tawdana kari policy lokhat kadage aduguma makhal gi effective ba policy lokhalu moi haibam thoi akoina separate administration gi mayokta wahi ama ngasi phawbada makoi gi election gi mamang or matungda moi panbalaite kukilen demand toriba sigi mayokta makoi gi oiba Manipur praja gi ihul khangna Manipur praja gi apamba madu yenge haraga makoina ngasi phawbro wahi ma palakpalaite subnadegi makoina Sarkar asina Iran se loisinna na bagdamakta makoi gi site gi yamna constructive oiba formula ama apam jalaite sarkar asibu saibadani sarkar asigi makok thongba makoi nu pubiriba akoi honorable minister bu saibadani masigi muhta makoi gi site gi sima tawradi hena phani ena wafam kaya thamaba matungda ngasigi sarkar asina tawdaba taragdi makoi waru bayai maduda natana honorable CM bu replace tawgadabani sindokadabani haibe wafam Asigu wafam kaya ama makoina sanduaga makogi political gain phangnana damakta asigu prasar tawraga lere kukina su honorable CM sindok chaba congress su honorable CM sindok chaba adu taragadi cookies ama congress ani sigi common noiba goal ama leirabra haibigi singnaba akoi thawi aduna akoi lawandingi hojisu matam leri hojik session chathari Manipur gi leiriba praja singi ihul amadi apamba adugi matunguna makoi lawba makoina ngasi phawbada kari maramgino akoi gi separate administration ki batang da wahi mukhoina palak plate base akhoi am nunga jade
KCP Taibangan ba group na lamdam asidagi mayay kaba chinjak maru phangna muthatna ba jangsilliba khongjang asibudi thawai hakjang yauna saugatchari adubo lup asina anirak subo oina drug kamari lena ba miyoi singi lets thokpada mahaki ming yausilakpa asi thamoi sokna nungai jade haina Thobal Moijing Society leraktage Najib Salman na yaningdaba amadi pendeba phongdorakle ngasi Thobal Moijing Society lerakta leiba Najib Salman ge yumda pangthokpa paw misinga unaba amada mahakna hai mahak wazagi sinpamda thabak tawduna yamna chamna hingjabani adubo mahakpo drug kamari lena ba lista yausilakpa asi yamna thamoi sokna nungai jade drug kamari lena ba thabak thoram amatada ngasi phawba yauruba leite yauge haibagi wakal sulaite yaukiba sulaite kanagumba mahaka nungai nadaba miyoi ama anina haizillaga lubna mahaki meng hapirakpa ase mahaki laibak thibani lub asina drug kamari lena na chathariba thabak thoram asibudi kai kumna jai amadi saugatchari adubu kanagumba miyoi ama anina haizillaga phatraba thabak asida mahaki meng yaurakpa haibasi primary oza ama oiraga yamna chamna hingliba mahaki punsida amuba kali taisinbani lupna ningthina thizin humjillaba matungda kanana kari tawriba haibasi mayak sengna khanglaba tungda haphanningi haina makhatana phongdorakle Dari haukiba tang Unganipan da KCP Taibangan ba group na drug kamari leinana onglakpa list amada aigi iming Najib Salman society leirak haina yaurakpa si laibak thibani drug kamari leinaba hi thabak thoram ama phawbada aidi mingasi phawbada mari leina kiba leite tauge haina su khande taukiba su leite oja macha ama primary ge oja macha ama orga chamna hingjaba punsini kanagumba nungaina daba miyoi ama nina haijallaga lupna aigi ming hapirakpa si aigi laibak thibani lupna chatharakliba drug ka oiba mari leinaba hiram sing asibudi ikai khumna utchadi amoi tingna su makhoi bu aina thogachari adubu kanagumba kharagi thawin sindagi chamna hingjariba punsida amuba kali taishan bi basmi madi yamna nungai jade lupna proper investigation ama chatharaga mayek sengna kanana kari tawri haibasi tawraga list aduda hafanningi Mizoram ki Chief Minister Pulal Domana Manipur ki tribal singi forum ama oriba indigenous tribal leaders forum ga mifam ama pangthokpina ba Union Home Minister Amit Shah da hijackre wafam ase ngarang pu Lal Domana Union Home Minister Amit Shah ga unaduna Mizoram da lanjena duna leiriba miyam gi damak center lengak na lupa koti tara mateng pangbirakpada nungaiba amadi thagatpa phongdokpagi mifam amada phongdokhibani khana nainabagi mifam aduda Central Special Team for Cyclone Rimal na report sing thagalakhrei report adugi matung inna mathau taba mateng athuba matamda piragani haina Union Home Minister na po Lalduma da paudam khi New Delhi ki NSC complex ta International Association of Agricultural Economists na sinduna ngasi pangthokiba kuntrani thui suba International Conference of Agricultural Economists ta India ki Prime Minister Narendra Modi na Manipur Assam amade Meghalaya ke black rice asi superfood ni haina lauthokhrei hokiba July kun amadi kun mathoida niminini chupna pangthokiba National Technology Day 2024 ge aroiba nimita official oina Manipur ki GI fonglaba chakhau ase superfood ni haina College of Food Technology ki din Professor Dr. NJ Iboyamena lauthokpasu lekhrabani हमारे यहाँ राइस की कुछ वैरायटीज ऐसी भी है जिनको ट्रेडिशनल वैरायटीज के मुकाबले 25% कम पानी चाहिए। हाल के वर्षों में हमारे यहाँ ब्लैक राइस सुपर फूड के रूप में उभरा है। हमारे यहाँ मणिपुर, असम और मेघालय की ब्लैक राइस को इसकी मेडिसिनल वैल्यू के कारण पसंद किया जा रहा है। भारत से जुड़े अनुभव विश्व समुदाय के साथ शेयर करने के लिए उतना ही उत्सुक है। फ्रेंड्स, आज के समय में Durand Cup 2024 ngarang Silongge nauna semjin khraba Jawaharlal Nehru Stadium da Chief Minister Cornat ke sangmana hawdokhrei hawdokpagi thoram da Silongge tongan ba mahiloisang singi mahairoi chanipana perform tawkhi panbaya bade ngarang dagi horiba Durand Cup ase Meghalaya ge konung Silong da ihan hana pangthokpa oiri India ki football da Asia ki oina Durand Cup na khwaidagi liraba amade malembi oina khwaidagi liraba ahom suba tournament oiri
Manipuri film da maru oiba phida ama kalam laba amadi Manipur hockey ke associate vice president oiramba Nongmaithem Priyo alias Huru Guwahati da sakthom gas pokhairak pagi thodokta laikhidre Guwahati da pangthokpa second hockey India East Zone Hockey Championship 2024 da sub junior team ge team manager oina chatkhiba Priyo mahakna lairiba hotel aduda gas pokhairak padege maina chada yankhai chakpadege layeng laba matungda ngasi ayuk laikhidre panbaya bade Priyo alias Huru hockey masanabu yamna pamjana sanaramba amadi kosu oiram khibaga loinana miyamna thoidok hendokna sakhangnaraba film actor amani mahakna hockey masanabu yokhanaba hotnabada chawba thodang kaya lauramkhi Yaripok Azad Golai dagi hauraga Kathil Manbi Phawbagi lambi asi hainingai leitana phatre maru oina Jangamdabi village ge area singda nongma kangdana chaliba heavy loaded vehicle singna maram oiraga komjau ngakta ngaire gari chatpa yadre main road ki lambi mayai maktada masing thingamdraba gari kaya puthaduna JCB nek laga singkhatna basu yaure accident masing thingamdana thokpana asi ana asok apan kaya yaure mahiroi sing school college chappa ngamnadre government official sing office chappa ngamdre ana ayakaya hospital pukhatpada lambi asina maram oiraga hospital yawba ngamdana siba kaya yaunabadagi lambi asi phawduna chatliba praja sing haining haletana ningamdaba kaya phawnare lambi asi komjau kaya laibana ngayok payabagi phibam oirakpa maram kaya asina mari lena baloisangna mityeng changbiduna athubada semjin biyo haina kayarak haizarabasu tabidre praja singi awaba kaya sing asibo una usinnadana leirakpadagi khoisaunaraba praja singi mahut sinjaduna all changamdabi clubs coordinating committee amadi Tanjimul Ulma Changamdabi Anina Haukiba July Tang Kundarata electronic print media singda lambi asi sembiyo haina haijakrabasu ngasi phawba mityang amata changbirak tabana maram oiraga ngasi ahing nongyai dagi August ki tang manga ge ahing nongyai phawba pungni funipal gi akanba ban tawragani haibaga loinena yaripoktu kaithel manbirota lairiba club amadi CSO singna saugatpiyo haina appeal tawrakle adum oinamak ban asina mai ising ana ayek deva karmaga mari lenana chathok chasin tawbadadi apanba piroi masinatana atopa gari sing chen bathengnarabadi maduda thorakpa apapatagi tekchak masa masana pujagadabani hairi Sahi asigi July tang kulhomdoida chingdong laika upper primary school amadi sorok atingbi high school ani asida lanjena duna leiriba misam miyambo mafam chaba amada thambiduna mahausagom school ani asida tamliba mahairoi singbo mahimasing tamhanbiyo haduna deputy commissioner jiri bamda mahiroi lop marina ai beserol bisin betanatana phamina duna wari sanaraba phawba thabak to onthok piraktabagi matung ina July gi tang kunipalda jiri bamda leiriba MSF desam amadi KSA yauna mahiroi Marina press media ki khutangda chingdong laikai upper primary school amadi sorok atingbi high school da lanjena duna leiriba singbo security matik chana pibiduna mafam chaba amada thambiduna school ani asid tamliba mahiroi singbo August ki tang amadagi mahausagum mahimasing tamba phanganbiyo haiduna mari lenaba singda press media ki thongda haijakibagi matung ina jiribam gi deputy commissioner na tang taruk phawbagi manungda ahanbagi oina sorok atingbi high school da lanjena duna leiriba singbo mafam chaba amada thamlaba matung school asi hangdok lagani haibagi thajaba piraklei amadi chingdong laika upper primary school da lanjena duna leiriba singbona masa masa gi mayumda hanbe yanaba athuba matamda sillagani haibagi thajaba pirakpage matung ina jiribamda leiba mahairoi lop marina sanction gani tawramba khongjang adu matam kharani ye oina handoklei amadi school singi oza sing suti satnakiba adusu August tang amadagi school singda join tawbiyo haijakiba adu mahairoi lop marina yangsin bazatpada school salamdaba thoklabadi maduda thorakadaba apapatagi teksak adu oza masana yana logjagadabani amadi hauzik school singda watliba oza amadi non teaching staff na singba asisu athuba matamda marilnaba authority singna yangsin biduna mahairoi singbo mapung phaba mahai tamba phanganbiyo haina mahairoi singi mahut silaga jiribamda leiriba mahairoi lop marina education minister amadi marilenaba authority singi pukning singsilakle loinana August ki tang amada
akampata leiba inmate singna chatkhiba rally-da state force na sathakhiba thawong adu akan mamong da kandeim tawi amadi manak nakpada leiba school singi mahairoi singda aki akhang nanghanba amadi press ki thongmi phawbada Manipur police ki SI amana sathakhiba thawong adu su yaningde athuba matamda hariba Manipur police ki SI adu Manipur lengakna thidok piduna loge obe chairak pibiu haina su makhata khi Angom Salai production ge irei pakidamak haina mingthonba leibak ningba isai cassette mangasi thobal achauba multipurpose hall da Salai sa kanbalok SKL ge chairman Lesombam Gopal na haunabi metung ina phongkhrei angom sujit mitei na iba aduga saisakpi malem leima telem amasung sorokhaibam America ani na sakba isai ani yawa cassette adu phongbagi thoramda SKL ge chairman Salai sa Lesombam Gopal thobal kanbaluk tal gi president Rameswar Waikha Sahitya Academy Awardee Sunita Ningombam amadi Assistant Commissioner Thobal Arvind Hanglemna athoiba mithungnen sing oina saruk yakhi isai asigi aiba angom surjit na hai angom salai production ga kusamnaduna IDPs na leiriba mafam singda wakhalgi nungaitaba potlum kaya puduna leiriba ireicha singi manakta psychologist ka loine na chatuna makhoibu wakhal laita hanbada mateng pangna ba pandamda irei pakidamak haina isai sing asai phongbani haina so tharomge warol piraduna phongdokhi ngase phongliba isai sing aduda malem laima telemna sakpa thorak lo laklo amade sorokhaibam Americana sakpa chakthek lamo yeknaba pumba haibasini makoi leibo punsing wakhalgi oiba naita awa kaya leibisi masida non-salal production-ga kusamnaraga ikoise Kalau rasi mahu punsing state laga masih makin tak ada di depan kita makanya minggu laga itu jangan laga psychologist mahu ida wakil dua iba mengai tabula yang mahu kita tu rasa kupiana na bagi adu buat uangan oleh peraku laga itu bisa iba dua na ani sini yana na mayamda entertainment pina wakal di rumah itu pimpin yang nanti kita mata aku kalau kalian tahu nasi na hanya begini Chief Minister's Economic Revival Mission gi makhada Kumalapag Youth Hostel da ngarang dagi satharakpa chingmi singe niminini gi oiba food processing training program ngasi loisin khrei training program aduda Ukhrul Kamjong Tamai Kangpopi Tamenglong amadi none dagi Tangkhol Liangmai Rongmai amadi Inpui Furup ki miyo yangkhaina saruk yakhi Maira Phusgi expert anina takpi tambi khiba training program aduda saruk yakhiba tongan ba phurup ki mioi singna phongdorakpada tampaki mafam kayada food processing training program pangthokpa asi social media amadi TV ki khuthangda uba phangki masidagi makoisu asigumba training program asida amuktang saruk yaba phangjarabadi haina khanduna lakhi Chief Minister gi meeting makhada asigumba chingmi singi oiba akhannaba training program ama pangthok pibasi adukimatik nungai amadi Chief Minister bu thagali singda phangliban manama sing uhai wahai amadi chaba yaba wagi pothok sing asi fresh oina loina yonbasu ngamba natabana patla pumlaga mangbagi khudong zadaba kaya thengnai adubu food processing program asidagi phanglakpa wakhal loksing sing adu sizinaraga jinjak sing ase manghandana tongan ba makhalgi potlam kaya semduna India gi manung amadi mapanda thaduna lamdam asigi senmit lon henkat hanbada su sauna mateng oiragani masigi sumathakta sing amasung tam commercially interaction leiba matamda tungkoina punbagi saktam ngaktuna nungsi sanana leminaba ngamgani makhatana Chief Minister gi mityeng makhada asigumba program asi sinbiyo haina phongdokna rakhi urakpada akoi ching da su targal le haidana masi program si sinwi ni ngai haina mi si koi thi raga akoi na khangna busu amani yawram dana tumaina tanjat si khana laibo khana phangbani haina dum lauje ching da hairat welda akoi na collect tawdana dum season adana waste tawba mayam lei adu uraga akoi su si resources si fajana manage tawra season ba yai haina akoi gi wakalon da leibaga जबजाना सुमाइना फ्रूट प्रोसेसिंग की खोंगसान से दुम चट पसे कोई इम्फाल दा दुद ट्रेनिंग तवी है फेसबुक दरा मीडिया दरा पाउदरा दुम उरग लाकबुदुदा खोइसु तौजगे हाइदना सिल्लगा ngasi CM gi sigumba
याम फरब विजन अम लेरमबदुदा अखोइसु सिदा सरुक लौगे हना लाकपसी अखोइ सिगुम्बा सीएम लेरमबसे अखोइ लाइबक फबनी हाइना लौई सीएम बसे याम थागजे अदुगा हजिक मेरा फूड्स तगी मोइ एक्सपर्ट लागा अखोइ बु तंबी ताकबी बसी अखोइ की फ्यूचर की ओइबा अखोइ की स्टेप अम लौबा बुंसी की ओइबा बुंसी खोंथांग दा सी अखोइ इकोनॉमिकली अखोइना अर्न तौबा याबा खोंथांग अमनी हाइना लौजदना बसीदा अखोइ लाकप खगनतना organize to be gang pushing adu mruwaina hoi CMO takat bayam phongchokche handak ki akhoi sengna habidi food processing ki habji 10 days gumo residential web si pamme je nume ani si 10 man manina akhoi na pamdi hoji ki mango gi har ka mango gi pickles semasu ama lere adu ka mango pickles lere adu ka mango gi candy adu hemang fruits ama na item ani hum semudu nume ani de akhoi tamangam daba aduga bamboo shoot oresu aduga hojiki kasra banana chips gumba aduga sagi meat pickles gumma semma miyam si nume ani de akhoi butambi busi uza khoi su matam leitebina adu item budi yam leiba adu akhoina pambadi lakado bu matam da yaragadi concern department muruwoina akhoi honorable chief minister na sponsor tobiraga mainly for hill people gi damakta 10 days gumma residential way halaga fajina tambusi pamme Lions Club International District 322 digi makhada leriba Lions Club of Imphal Sanurana Lionetic Year 2024-25 ki ahanba service project ama oina ngasi Imphal iske Kangla Sangom Sangdalaiba Osmera Complex ta Uzara Kaya Thabagi Thoram ama pangthokre Lions Club of Imphal Sanura gi President Lion K Premilabu Secretary Lion Pramorani Haubam Treasurer Lions Katrimayum Padma Amadi Ate member Kayana Saruk Yaduna Zathakiba Uzara Singh Thabagi Thoram Aduda Uhai Panba Umakhal Kaya Osmera Complex ki akoibada thaki Manipur yauna awang Phuket State loinena tongan ba mafamda India Meteorological Department IMD na red amadi yellow alert nsingba lauthokre IMD na Manipur Nagaland Mizoram Meghalaya Tripura Sikkim Arunachal Pradesh Assam Chhattisgarh Eastern Rajasthan Uttarakhand Coastal Karnataka Sub Himalayan West Bengal amadi Bihar da lakadoriba pungkunmari asida akhak arau yauna akanba mawongda nong suragani haina yellow alert lauthoki Madhya Pradesh Maharashtra, Gujarat, Konkan, amadi Goa da hayang nong kanna chugani haina red alert lauthokre. India Meteorological Department IMD na makata na present emba mafam sing oriba Gangetic West Bengal amadi Jharkhand ga samnariba mafam sing da cyclone ge saphu lakpa yai so hairi. Ngasi Australia Bukta Australia Buk Youth Club na sindna Milal Assam ge lamjing makada nimitarani ki oiba mitei mayek tambi takpi bagi thoram haudokhrei thoram aduda club ki general secretary Konthakjam Nabachandra Seram Herajit President Milal Assam Thangjam Rajan President MYFA Nongthomba Binod Secretary Education Milal Assam amadi S Madhavi Devi Secretary WWS na mathang sitna President Chief Guest amadi guest of honor oina dais da phamki thoram ge wahaudok piraduna Konthakjam Binoyna Bijoyna haikibada ngasi Assamda Imalon amasung mayekpu chatna hannaba honariba MYFA amadi Milal Assamgi isin inaw singbo ngamkhai letana thagatli aikhoi isagi mayek khangba haibasi tangai fedre aduna mayam tambina ba honasi haiki ngasigi mayek tambi takpiba asi Romita Singhana takpigani loinana angang ahan punna nitphu romna saruk yaduna tamki Manipur University of Culture Gate Deputy Registrar Oriba Dr. Lorembam Surjit Singh na New Delhi da pangthokpa International Peace and Cooperation Haina Mingthonba Friendship Forum Seminar da lemjaningai oiraba Youth Icon Award amadi Academic Cultural Icon Award punna award ani panglakpada Manipur University of Culture Guest Faculty Association MUCGF ena harauba amadi nungaiba phongdorakli MUCGF egi secretary na khudyak pidona thadorok pasirol amada Dr. Lorembam Surjit Singh mamangdasu Surendra Rajavad University Surya Thailand na Certificate of Excellence pidona ikai khumnaba uttuna University asigi mai purakhi India da University of Culture ahum leibagi manungda Manipur University of Culture na ani subada thakta leiri adubu MUC ge Deputy Registrar oriba Dr. Lorembam Surjit na ahanba thakta leiba
ngamnabagidamagta amadi malemgi thakta university asibo pukhattaba yade khanduna kathokpaga loinana hotnabibagidamagta su MUC GFA na thagatpa amadi nungaiba phongdoklakle hauzik makhata na sanabagi pau amuksu pizari All Manipur Bodybuilder Association gi miyang makhada Imphal East District Bodybuilding amadi Fitness Association asinduna chaliba tha asigi tarada kunmatoi suba Mr Imphal East Bodybuilding Contest Saumung College gi community hall da pangthoklagani haina selol amada khangalakle contest asi saru yaningba sanaroi singna contest pangthokadaba nimit ke nimiyung bupung taranithoi tabada report tawnaba khangalakle District Sports Association Bisnupur Haukibat July Kunma Panda Association gi nauna thaupunaba thauburoi singi marakta President Vice President amadi Treasurer Khan Kraba matung Association gi hanghauriba forcing mention khrei nauna hapsin kraba forcing gi manungda Secretary oina TS Dhiren Assistant General Secretary da Thau Joni Sothe O Subhasandra T.S. Dhanachandra amadi N. Biswajit ni member the K. Herozit O. Ramananda W. Ratan Kumar S. Gojendro L. Herozit W. Rustam amadi K. Kanhaini Association ki co-opted member da I. Joy Kumar Referee C.S. Ojit Coach H. Ravi Chandra amadi N.J. Balana Outstanding Sanaroi Sing Oina Loksin ki hana D.S.A. Bisnupur ge nauna khalaba President Thadorokpa Zero Lamana Kangalakle Manipur Chess Association amadi Chess Academy anina khusamnaduna Uripok Khosnam Laikai ge community hall da Kuntra Suba under 9 open 36 Suba under 15 open men Kuntramatoi Suba under 15 girls Manipur State Chess Championship hawdokhrei championship asida under 9 girls kanglup ki oina sanaroi taret under 9 open kanglup ki oina sanaroi kun under 15 girls kanglup ki da sanaroi mari amade under 15 boys kanglup ta sanaroi kuntra ni toina saruk yari championship asigi ngasi sanaki ba under 15 girls kanglup ta Nadia Sogaijam amade Cecilia Haikhamna ahum super round loibeda point amamam phangmangam khrei under 9 girls kanglupta yes and yumnam salam thoitoi amadi nongthomam jojona ahanba round loibeda point amamam hangkhrei ani super round loibeda nongthomam jejo salam thoitoi amadi yes and yumnam na point amamam galauduna point ani ani phangmangam ba sanaroi oiri championship ase hagdokpagi thoramda Manipur Chess Association ge secretary RK Vogen Manipur Chess Association ge safe arbiter T.S. Navachandra amadi Chess Academy ge head coach Yambem Dhanabina athoibe mithungnen sing oina saruk yakhi All India Football Federation gi mijing makhada Assam Football Association na yumbo oiduna haukiba July kunipal gi hauduna Nagaon gi Nurul Amin Stadium da chatharakli ba Junior Boys National Football Championship for BC Roy Trophy gi ngasi sanaki ba match amada Manipur amadi Nagaland goal mari mari chanaduna draw aiki match asida Manipur gi goal marina MD Aris Khan MD Mansur Alam Sitaljit amadi Ngangom Washington na mathang sitna match ki minute ni fuhumdoi yankhai mathoi humpu mapan amadi marfudra chatpada team gi goal sing san ki lakliba tang mangada Manipur gi match Lakshadweep ka sanaragani Andhra Pradesh na yumbu oiraga Visakhapatnam gi Rajiv Gandhi Indoor Stadium Port Trust Diamond Jubilee Sports Complex ta ngarang dagi hauduna chatharakli ba taret suba National Cadet Gauru gi Taekwondo Championship gi ngasi sanaki ba centimeter chamong phumari manung kanglupta Manipur gi sanaroi Yaisen bi khangin bamna bronze medal lauduna state ki medal account hangdokhrei Losilak padamaru oiba pau amok MP Dr. Angomsa Bimon akoizamna Regional Institute of Medical Sciences RIMS Imphal bo All India Medical Institute ama behenbinaba Yunan Bazar Session demand of
ama nambol esigi imong sigama chamapan marfu tarat ki manungda ahan batang ka ki ena imong humpu mangada lenga ki maikai digi lupa lising tara gi dami check sing yentokrei amade Indo-Burma Sugunurat ki pangantabida PWD gi makada sari thong asige diversion dot asi matik sana semu amade kumpuraba thong athubida loisilo haina pangantabi gi miyamna demand tawri ngasigi oinadi ISCOM News na pijaba Manipuri pau matang asida loisenjari mityang tabiri papumna makpo amkana khurumjari